Imis PAODAM tabiri bo kwai punamapur ina naurem nahar mamukta da taram nokchari loinana khurumjari ngasi gi maroibo pauda India gi javelin thrower Neeraj Chopra na Tokyo Olympics ta gold medal phangmangamkhre haukiba pung kunmari da Manipur da nauna COVID-19 positive oiba mioi chatruk maudra ga mapal thengnakhre mioi tara ga ni thoina laichadasina siankhre Kaksing Assembly Constituency bu henna mangjil thaba chawkhatpa constituency ama ohenna ba honagani haina MLA Rameswar na phongdokre loinana lengang na longi singi darkar oiriba urea fertilizer panghanbina ba lenga ki pongning chingchalakli mapungoibo pawmuk pijari Hauji chathariba Tokyo Olympics 2021 da India gi javelin thrower Neeraj Chopra na gold phangduna athletics da India gi oina ahanba medal phangmangamkhre loinana Neeraj Chopra na Olympics da individual da gold medal phangba Abhinav Bindra gi matungda ani suba gold medal phangba Olympian oire amarom da ngasi sanakhiba men's freestyle 65 kg bronze medal match da India gi wrestler Bajrang Punia na Kazakhstan gi Daulet Niaz Venbu Maithiba Piduna bronze medal phangmangamkhre Manipur da haukiba pung kunmari da mioi chatruk maudra ka mapal nauna COVID positive oikhre mioi taraga ni thoina laikhidre ngasi positive oikhiba singasi tharaga state asigi apunba COVID positive oikhiba migi masing asi lakh ama lising ahum chamanga marifu ga nipal sukre mioi taraga ni thoina laikhidaba asi yauraga apunba mioi lising amaga chatruk nifuna laikhidre pungpham asida mioi lising mari chamapal nifuga mathoina test tawkhiduna state asigi oina apunba test tawkhibagi masing asi laktara mathoi lising tar kungani thoi chanipal yankhai humdoi sukre hauji state asida active case masing lising nipal chama nifuga taruk leiri ngasi mioi chamapal sumna nipal na discharge tawkhiduna apunba recover tawkhibagi masing asi lising Maudra humdoi chanipal sumna ani sukre state asigi recovery rate chada maudra dasmik manga yaure Kaksing district ki waina haukiba pung kunmari da mioi taraga manga nauna COVID positive oike district asigi mioi chamaga nifu pungpham asida test tawkiba sing adu lenga ki testing center da mioi cham sumna manga Jiban hospital da kunga taret amadi ima hospital da nipal ni maduda mioi taraga ni thoina lenga ki testing center da anina Jiban hospital da amadi mioi amana ima hospital da positive oiba thengna kibani COVID-19 pandemic asina malengi mioi koti kun lakh kun ngamanga lising maudra ga humdoi chamari marifu ga taruk positive ohenkre mioi lakh nifu ga nithoi lising maudra ga mari chani kun ngamanga na laikhidre mioi koti tara ga nipal lakh kun lising humfu ga nithoi chamari maudra ga taruk na narubadagi farakre Malengi oina khwaidagi hena positive case yamba lebakna case koti ahum lakh humfu ga mari lising nifuga taret chama kunga humdoi thengna duna USA na oiri ani suba lebakna case koti ahum lakh taraga nipal lising maudraga manga chahum marifuga manga thengna duna India na case koti ani lakh ama lising nipal chatret nifuga taruk thengna duna Brazil na ahum subada positive case wangba lebak oiri lakadoriba Independence Day gi mangoina na Lokhalakpa section thorang oina ngasi su Imphal amadi masigi akoibagi tongan ba area singda tongan ba police amadi commando gi team na house to house search operation amadi combing operation sing sathakre Imphal East commando amadi Aingang police station gi team na nupi police personnel sing aloina na additional SP operation Roni Mayanglambang gi pautak ti makhada ngasi Mantri Pukri gi Peace Valley manakta leiba Lamlongai gi yum singda changdona operation sathaki punna yum nifurom da operation sathaki baduda mioi chama verify tawke nakalamarom da Imphal West SP Dr S Ibomcha gi supervision gi makhada Imphal West District Police ki DSP Commando Y Kishore Chan Maiteina Imphal Police Station gi team ga loinaraga ya school gi sawaijam lairak Hiru hanba amadi chingakam leiraki area da ngasi ayupung nipal makhairom tabadagi hauraga ayupung tara makhairom taba fawbada yum singda sangduna thibu humbagi thabak sathaki thibu humba du da well out criminal sing yaungna yum chamaga yankhai rongi
मियोय चानी यांखई रोमदा वेरिफिकेशन चौकी मसिदा नतना सिटी पुलिस स्टेशन गे ओसी की पाउचा की मखादा सिटी पुलिस की टीम ना नुपी पुलिस सिंह यावरगा पौना बाजार अमदी थंगल बाजार दा लेबा अचौबा होटल सिंह दा ड्राइव सथकी ngasi ड्राइव सथकीबा होटल सिंह मनुंगदा होटल एम्बेसी होटल हेस प्रिंस होटल होटल एवेन्यू होटल याइसना होटल सिटी हार्ट होटल Jehovah Hotel Bliss Yauki Maduda Mioi Nifurom verified Toki Masigi operation sing Aduda Afa Apungi Paudi Lakide Kaksing Assembly Constituency Bu Manipur gi manung da leiriba atei constituency singdagi henna mangjil thaba chawkhatpa constituency ama ohenna ba honagani haina Kaksing Assembly Constituency ki MLA Mayanglambam Rameswar na phongdorakli wafam asing ase Kaksing Assembly Constituency ki manung chana leiba hauji hauji semjin liba yosungbam pareng LIC pareng thoksom pareng turel wangma turel mapan pareng irum mapal amadi sora chingya lambi sing loinana DSA ground manunggi law lambi gi fivam yangsin bagi khongchata MLA Mayanglambam Rameswar na phongdorakibane mahana makhata na hai Nongjutha matamda miyamna chathok chasin tawbada ka henna khudong chadaba mayok naraba lambi sing ase MLA local area development fund amadi work program dagi lambi sing ase black topping tawduna semjin nabagi damakta akut pa lambi sing ase chinglebak thaduna semjin bagi thabak ase paikhatpani lamdam asigi mapi mapa ama oina party ki khenaba leitana mipung khudimangna chap manana chawkhatpa nungaiba ohenna bagi damakta miyamgi lambi thong mai ising amadi senthok lambi leinaba honaragane lamdam asigi tongan tongan ba mafam singda paikhalakba chakhot thaurangi thabak singda miyamna yenaba thambidana pukchel tinana amata oina mating pangbiyo haina su appeal torakli Kaksing kendra gi praja singda ina haijaning badi sri en biren singna luchingba asigumba sarkar asina ngasi praja gi awaba प्रजा की दरकार होइबा पोट खुदिंगमक्ता मियेंग चंगजिलगा अफबा चौखटपा मयाम की ममांग थाबा मणिपुर अमा ओहनबदा 37 कक्सिंग एसीसु हाइरिबा स्टेट चौखटलबा अफबा स्टेट असिगी मनुंगदा अमा चौखटलबा केंद्र अमा ओहनजी हाइबगी वाफम मसी अहांगना प्रजादा थमजरी मफम मफमदा डेवलपमेंट की वर्क तोरप मतमदा प्रजा सिंग पुक्चेन मानबा अमदी पुक्चेन तिनना development ki thabak lakbu matamda mayam yena bidaba District Administration Thawalamadi Wangkhem Kendra gi MLA Kaisham Megachandra gi meeting makhada ngasi Yairipok Singada ahumlak suba aroiba oina COVID vaccine gi thauram pangthokre COVID Task Force Yairipok Singa amadi Singa Makha Lekai Welfare Club anina khusam naraga Singa Visnunaha Upper Primary School da pangthokhiba vaccination gi thorom aduda punna mioi marifuga humdoi COVID-19 gi vaccine Covishield kapthokhi ningsing ba Yairipok Singa gi oina mass vaccination gi thorom asida ngasi gi tharaga punna mioi chatruk maudraga mathoi COVID-19 gi vaccine Covishield vaccine asi kapthokre Wabgai Awanglekai Youth Development Association Walidana Konba area da leiba Community Home Isolation Center Wabgai Awanglekai Primary School ngasidagi thingjile walidagi maikaitagi thadoropa cherolamana pallibadi leikai ase COVID ki ahanba web ta mioi taruk ani suba web tana mioi chamaga kun punna mioi chamaga kun ga taruk COVID positive oike aduga mioi amana ahanba web ta aduga ani suba web tana mioi ohumna punna mioi mari lekhidre aduga leikai asida hangliba Community Home Isolation Center da inmate chamaga humudra ka mathoi leramki adubu haujikti inmate sing adu loina naba phakibadagi center asida mioi amata leitre loina na lekai asida COVID naba mi amata leitre haina walida wawgai gi cherol na palli Lomi singna urea hargi yamnamak darkar oireklaba matam asida lenga nga lomi singi darkar oiriba urea har piba ngamdabagi lomi sing low palabaso mahai Lopangam loidabagi fibamda leinare lomina sinpam oiduna hingjaba Kakching district ki lomi kya har fangdabagi kokta khut hamna ba yaure lomi kya na matam chana har habhaudrabadi mahei loklaroi haibagi mi painaba pokna baga loinana matam leiringai da lengakna urea har ase lomi singda phanghanbina ba lenga ki pungning chingsilak paga loinana lomi ekoi sikro haibra haibagi wafam sing phongdorakle कोई जून की तांगमनी दगी लव लिंगरे लिंगे मफम जी उसी लवखट पंगमद्रे यूरिया सेना बगी चांग हंदर से आइब तार जो कोई अतोप मिक्स तौ जगे अहुम पिरम दुना अनि पीबियो अनि पिरम दा मत पीबियो अदो अखोय जी एनी हाउ मैनेज तौन बगी अखोय की हारागी
अवाद पैसे मेखट पियो है मनपुर सरकार की पुनिंग चिंचली हरा खिता हंतो रखो याद तंग जो हरा चुपी पेन हुई तौरी फिवम लेता थी अखोई होरे था हेंगले मखोंग पोम जगह हरा चारू के जान अमरोमदा Joint Non-Government Voluntary Organization Kakching President KSS Birena Lengangna Longmi Singhi Darkar Oiriba Urea Fertilizer Matam Chana Fangandaba Made Haujik Urea Fertilizer Longmi Singda Fanghanba Ngamdabagi Matangda Pongdorakibada Lengangna Longmi Singda Har Pigani Haiduna Longmi Singda Darkar Oiba Document Sing Summit Taunaba Haibadagi Summit Tokrabaso Hardi Ngasi Hayeng Haiduna Longmi Singda Har Fanghanbang Amdre Aduga Karigumba Lengana Atuba Matamda Longmi Singda Har Fanghandrabadi COVID-19 pandemic ke Akiba Tungoy Naraga Achauba Hewama Horapayai Haiki. Sayamada Hardaka Asukoya government Kambirabani. Kambina Nasi Bongida, Sarkana Hard Pividana, Patamu Pizilu, Adaramu Pizilu, Adu Sumtawadi Hard La Eagle Lactica, Asina Perjas in Kushong Nabagi, then Salama Lakpadagi, Nasidi no Matraga no Madinga Hayakida, COVID Lenagi Asuk Chira Tanzas Perjasinja, Kushong Nabagi. COVID ki laina se kokhoga lau pandabaya de haibegi wakhalonda mipum khudimokse nomada de merik pidik mijobi horkani Hanadagi sothaduna leiraba lamlai maikai ki summit lon gi fiwam yenglaga longmi singi awaba khongnaba lamlai maikai da lenga ki subsidy yauba ahongba urea har fanghannaba sinbiyo haina lamlai mapari tawgal lupna thadorokpa serol mana khangalakli cherol amana makha taraduna lamlai maikai da leiriba Apunba Lofam Lising Taragani Toy Henba Asigi Tangai Fadana Siznagadaba Urea Harsing Haujik Fawada Fangdana Lady People Masina Maram Oiraga Hanadagi Hona Lengaki Kanaba Fangbangam Laklaba Miam Amuka Hena Awa Mayonare Haujik Lengaki Tausilasi Lamlai Maikeda MLA Laitaba Madi Taksin from Tokpasingna Taksinba Ngamdabadagi Chauna Kudongchadaba Mayoknare Lomi Miangi Mang the Tariba Awaba Sikuna Balingana Ahoma Mamalda Har Fanganbiu Hari Amarom the so Muibagi Hingbada Changba Chana Taknabagi Potok Potokliba Lamdam Masigi Lomi Singda Pigadaba Har Urea Langtabal Kendrigi Mapam Karada Kana Gumbana Atangba Mamalda Yolamba Yarabadi Laibak Tibani Haina Ngasi Langtabal Kendra Longmi Singda Ahongba Mamalda Har Yentopagi Thoramamada Micro Small and Medium Enterprises ki National Board Member Robin Blackina Haikre Ngasi Infalgi Maibam Lekai Wakul Mokongda Leba MSME gi National Board Member Robin Blacki Yumda Hanba Tankaki Oina Langtabal Kendra gi Longmi Chamada Sarkar Piriba Ahongba Mamalda Har Fanghanbagi Thoramaduga Mari Leinana MSME gi National Board Member Robin Blackina High Social Worker Singi Mathaudi Praja Singda Thamoi Sengna Mating Pangba Adune Aduga Madugi Ona Taina Bada Praja Singi Chakhau Kakthatpadi Chumloi Haiki Kumbi Fi Idau Handloom and Handicraft Cooperative Society Kumbi gi proprietor Inauba Nongmaitem Nangasi National Handloom Day Gamari Leinana Kumbi Ward number 6 ta Leiba Ahal Oiraba Ima Singda Handlungi Fi Sing Kudol Tamduna Ikai Kundaba Utkre Ahal Oiraba Singda Fi Kudol Tamladuna Nauba Nongmaitem na Fongdorakibada COVID-19 pandemic asina hiram kayada sinpam pairiba miyoi singda ka hena wahalle handlungi product sing puthokpagi changsu chahi ani muk asida yamna hanthare fi saraga sinpam oijawa amadi hingnabagi hotnajariba khungangi fi sabi singdana ka hena awaba mayoknari Narcotic Cell Infal West ke Inspector L Bikramjit na luchingba kangbu amana Infal West ke SP Dr. S Ibomchagi miting makada akaknaba pawma fangbadagi tidim lambi ke Malom Tulihal area port manakta achat awoksing check tawbada Churchampur romdagi lakpa Duster car MN02G1282 da check tawbada miyoi ahumdagi kani kg kungamanga ga gram chani humudra ga mapal ga konana faraba miyoi ahumadudi jangminlen wifi chahi kuntra ga manga apokpa laikhidraba thangtilan wifi amadi sangsat haukep chahi nifu ga mapal apokpa laikhidraba thanglet haukep kangpokpi district ke modbung bazar amadi nemnailing tawthang chahi kuntra ga nithoi mapuroiba jamthang tawthang kangpokpi district ke langlom village tagi ni Hairiba drug sing ase makoina plastic packet kunga taruk rom thokna haplaga gari gi sit makha da hablambadagi phakibani hairi
Amarom da sunga se ayuk anganba pung taruk lom tabada Thawal Commando gi OC Inspector N Tikendra na luchingba Commando na Narcotic Cell Imphal East amadi Youth Athletic Development Association yadaga pullaga mioi ahumdagi WY tablet lising ahum chamri ga konana phagat kre thaudo asi Lilong area da aina yadaba nishagi polam sing puthok pusin tawre haiba akangaba paw ma phangbadagi Lilong arabti chongda Team Masana Operation Sathabagi Ayuk Pung Taruk Lom Tabada Tata Safari Storm Amuba Machugi number na MN 1S 1982 ga Lilong Rom dagi Arabti Rom Tamna Chingnaba Mongda Kanna Thorokpada Khamduna detain Tawraba Matungda verification Sathabaga Loinana Gari adu check tawbada polythene Amuba Machu amada WY tablet sing Chingnaba sing adu phangbangamki Kodakta Mafam Adumakta da Safari da Tonglakba Mioi Ahunga Loinana Phagatki Faraba mioi huma dude Moijing Awang Kangjebungdagi MD Faris Khan Chahi Kungamari Apopa Laikhidraba MD Siras Khan Lilong Sambrukongdagi Wasim Khan Chahi Kungamari Apopa Faiz Ahmad Amade Lilong Lehau Khong Makoktagi MD Yunus Ali Chahi Kungamanga Apopa MD Yakub Ali Kawi Duga Makoi Ahum Faba Duda Makoina Tonglokpa Tata Safari Storm Amadi SIM card Kaloina na mobile handset Ahum Su Phagatki Faraba mioi amadi polam sing makhataba aingi lokot pam thokpa thabak sing chathanaba Lilong Police Station da khusina kre hai State Blood Cell National Health Mission Manipur na Nehru Yuba Kendra Sangathan Thawal ga khusam naduna nomagi oiba voluntary blood donation awareness campaign ama ngasi DC complex Thawal gi counting hall da pangthokre COVID pandemic ki matam asida masagi chahi taraga Nepal dagi humfuga manga phawgi manungda leiriba miyamna EP bagi tangai fadaba kaya amadi state asigi tangai fadaba igi awatpa lehendana ba miyambu wakal tahan kiba thoromaduda State Health Society NHM Manipur ki Mission Director Dr. N Samjai Blood Cell SHS NHM Manipur ki SPO Dr. H Khamkhan Pau Simte AC2 DC Thawal Lenin Polem NYK Thawal ki District Youth Officer Michael Thangmilin Mate amadi NHM Thawal ki DPMCH Basantana athoiba meeting sing oina sarve Handak pangthokadoriba Patriots Day of Manipur amadi humudra kamari soba Indian Independence Day gi mangoina na ngase DC Complex Kakching gi akoibada KKCL Jangbo Aksu amadi NK gi thaumi singna lamtu sengdokre thoromasa mari leinana Jangbo gi Vice President KSH Chatradari singna fongdorokibada haujigasi lockdown na maram oiraduna mi chanadabagi amadi nongju pantha oibana Laira khulak kaya napi songjilakli masi lainatina kaya polaknabagi maram amani haujik pandemic asige asugwaraba matam masida district asige district administration ge staff kaya na akiba yaudana prajagi yaifanaba honariba kathokliba kaya asi yengduna DC complex asi tarutanana thamdaba yade haibagi wakhalonda ngasigi thoramasi pangthokjabani aikoi khudingmakna leingangna Lokalak liba COVID-19 appropriate behavior sing induna amadi pandemic asi atubada mioiba khunai dagi mangkinaba taibang semba mapugi mafamda thongni minasi haiki loinana Kakchingbu tarutanana thamdaba yade amadi kakchingi akoibagi environment fana thamdaba yade haina changselliba khongjangda support pinaduna hanagi kakching SCG ex MLA Y Surchandra Singhna selgi tengbang COVID-19 dagi ngakthongnaba face mask sanitizer hand glove amadi environment ki fibam fana thamnaba plantation tongnaba upanbi chanirom pibirakpabu su thagatpa phongdokchari haina phongdorakhi district administration site takisu ADM Kakching district M Kapajit Singhna phongdorakhibada Kakching dagi hanadagi hauduna officer sing amadi praja singha afaba mari thamnaduna lakle ngasi supuna chaminabada natana chawkhat thaurangi thabak kaya tominari Asuk Jiraba COVID-19 Laisat ki Kiraba Tanfamasida staff singi awaba ubiduna CSO amadi youth singna chongthok piraktuna district asigi sagyen mingsel oiriba DC complex asibu lun nahnandaba yade haiduna chongthok pirakpa asi yamna thagat ningai ni matung tarakpadasu asumna Kakching district ki chawkhat thorangdasu punna chatminasi haina phongdorakhi Jiribam district ki Oja Watling Cheraga Sida August ki Tangmari da Education AS ki Joint Secretary Mangte Larte Komna Thokiba order adu yaningde haina Women Association for Socio-Economic Development Wasit ki President N Nivarani Devina Fongdorakli Makhatana Mahana Haikibada Jiribam district Sida Ojagi award pa pik thalaba matam asida Jiribam da leiriba
Mahiroi lupsingna matau karamna award pa ojasing mention gata ke haina khannaringai cheragasida August ki tang marida Manipur Education AS ki Joint Secretary Mangte Larte Komna Jiribam Higher Secondary School da local ge oja M Romeo Singbu Ukhrul District ki Higher Secondary School da transfer tawiba ase Wasit ki maikidagi condemn tauri ngasimak stay order thokpiyo haina haijari amadi mahiroi lupsingna changsilakpa khongjangsinda mama oibi aikhoina tumina leithokloi masida aikhoina saruk yagani haina mari leinaba singi mafamda pungning chingchinjari haina su phongdorakhi amaromda mangte Larte Komna Jiribam Higher Secondary School da local ge oja M Romeo Singbu Ukhrul District ki Higher Secondary School da transfer thabiba se Jiribam Higher Secondary School Students Union JHSSU na yaba sungam ngamloi local oja ma bu atopa mafam amada transfer thaba se school asibu muthanaba honabani haina union na lawi tholiba order asi athuba matamda handokpiyo local oja M Romeo bu school asidagi transfer tawba yaroi karigumbada haijaba sida tabidaba thoklabadi union asina mahiroi lupsing amadi Jiribangi CSO sing yauna akanba ihau changsilakani haina union gi General Secretary NG Thongamba Singna Thadorokpa Pawamna hairi wafam asi union gi office da Debate and Extension Secretary Oinam Johnson Singh Finance Secretary K Denmark yauna thongkiba mifam amada haikibani Thobal District ki Hairokta lupa crore ani dasming manga mari rom changna saba Community Health Center CIC Hairoki building tugai ki badu Hairoki praja miyam ga mari leinade hairaduna CIC asi quality maintain tawdana sabadagi Hongaru Naidana Miamna Sidokibani Haina BJP Herok Mandalna Media da Fondoraka Wafamadu Yumfam Yaudaba Aranba Wafam ni Haina Nongpok Anba Youth Development Association NNYDA Hairoki Secretary L Kishana Fondorakli Eastern Blooming Club Hairok Part 2 Kunau Amade Nongpok Anba Youth Development Association NNYDA Hairok Nasinduna Ngasi Hairok Tapangtu Kiba Paugi Paumi Singa Unaba Amada L Kishana Makatana Hai CIC Hairoki building ase Sidokpa matamda hospital asigi akoibada leiriba club sing NNUDA amadi EBC na chingba club amata yakiba leite club sing asida karigumbada makhal amatagi information pirakpa leite sidokna ba ayaba pikibasu leite building ase miyamna sikhibani haina BJP Hairok Mandal gi spokesperson Furit Sabam Dineshwar na haikibadu Hairoki karamba prajano haibadu khudthinduna takpa ngamdrabadi CIC Hairoki building ase BJP Hairok Mandal na sidokhibani haibada haimanba thokloi haiki manama Parliamenta Electricity Amendment Bill 2020 bo center na puthokadoriba adugi mayokta West Bengal Chief Minister Mamta Banerjee na chithi irakre Mamta Banerjee na haikibada bill adu miyamgi mayokta leiba bill ni aduga bill asoiba singi matangda haukiba chahi gi June 2020 da wakatpa lekhrabani bill asna lebak asigi Federal Structure Kahengani Duga State Electricity Bill ge Mahuta National Grid ama oina puthorokadauri aikhoi gi reservation gi wafam khanabidana bill adu putholokadauri bani haina tai haiki North Delhi ge Nandanagari dalaiba yum ama kintarakpadagi thaudokta miyoi ahum sokre aduga makoi adu hospital da puduna laikanari miyoi amadi atik akaina nansinkibadagi lokthokpa ngamdana lairi haina police na fongdoraki aduga nungthilgi pung ama makhairom tarakpada Nandanagari ge auto market amada leiba yum ama kinthare habigi pau ama fire department da phangki aduga Mathon ani wangba yum adugi ground floor da dukan singsu lai aduga Delhi gi Chief Minister Arvind Kejriwal na haikibada Taudu adu yangsilli yum adu Dani Ram chahi humfuga manga kauba miyoi amagini haiki mahaki imung manung yum adu da leibani hari aroibada maroiba pau umuhana pijari India gi javelin thrower Neeraj Chopra na Tokyo Olympics da gold medal phangba ngamkhre Haukiba pung kunmari da Manipur da nauna COVID-19 positive oiba miyoi chatruk maudraga mapal thengnakhre miyoi taraga ni thoina laichadasina siankhre Kaksing Assembly Constituency bu henna mangjil thaba chawkhatpa constituency ama ohenna ba honagani haina MLA Rameswar na phongdokre loinana lengang na lomi singi darkar oiriba urea fertilizer phanghanbina ba lenga ki pungning chingchalakli masigi damaktori mes paudam loisinjari myam bo mohanna khurumjari